Nakalamaromda Jiribam district leiriba mar amasung meitei community singi loop singna Assam gi Cachar Da Yana tang amada wari sanaduna Jiribam da santi thamnaba Yana Cherol Khutyek Peenakhiba du asengba nate amadi Chatnaba Yaroi haina Hmar Inpui Manipur gi meitei dagi phongdorakli loop asigi Department of Information and Publicity na ngarang thadorakhiba Cherol amagi matungina Khutyek Peenakhiba Yana Cherol adu ningthina authorization tawraga pikhiba nate amadi ngarang August ki tang anida loop asina lawkhiba resolution gi matungina Yana Cherol adu Chatnaba yadaba amani hairi masiga loinana Jiribam district te leiriba Hmar Inpui amasung masida affiliate tawba HYA HSA HNU HWA hairiba loop sing asigi Jiribam unit sing dissolve tawre hairaduna wari sanaduna Khutyek Peenakhiba aduda sarugya khiba Hmar Inpui gi mihut sing ni hairiba miyoi sing aduna makata na miyambu apangba sibagi wakhalon adu thadokadabani haina Cherol asina phongdorakli